Manipur Lengaki Agriculture Department na Lomi Singhi Chaukat Thaurangi Paikat Liba Scheme Sing Department Singhi Official Sing na Kungang da Chatuna Miyam da Kanghan ba Mathau Tai Haina Agriculture Minister Thongam Biswajit na Haikre. Ngasi Lamphel Patalaiba State Mechanized Farm da Pangthokiba Kumjali Singani Supna Kunhumdoigi Rabi Amadi Kharif ki Maru Marang Yenthokpagi Thauram Gamari Lainana Wafumasi Minister na Phongdokhibani. Thauram aduda Agriculture Department gi Commissioner R.K. Dinesu Maru Oiba Mithung Oina Saruk Yakibaga Loinana District Nipan gi District Agri Officer Singhi Kuthangda Maru Marang Sing Kusinaduna Lamthaki. Minister Biswajit Nahai Irang Asina Maram Oiduna Low Suba Yadana Lairiba Mafam Singhi Mateng Oinaba Sentana Lupa Crore Contrataruk Lak Yankai Mapan Pirakle. Atubada Hariba Senfam Sing Ase Lomi Singda Yantoklagani, Loinana, Ngasi, DAO Singi Kutangda Piriba Maru Marang Ase, Ningtina Taduna Lomi Singna Ahenba Potok Potokna Bahotnabiyo. Department ki Miyoi Sing Nasu Lomi Singbu, Makoi ki Office ta Natraga, DC Office ta Kauduna, Maru Marang Tabagi Matangda Ningtina Kanghan Mamatautai. Haukiba chahi karada hargi awat pa leiramba du hojikti official singna ningthina yengsin badagi awat pa leitabaga loinana chahi gi oina har asi lemba ngamle hainasu minister na phongdoke 2023 gi akoi kharif haibadi akoi balance da maram moraga akoi law uba yadaba mafam sing staida akoi alternate akoi crop oina akoi PC ana khalana badagi akoi leiriba hojikna akoi hariba bodu khuyong hokiba Rabigi, aduna masi akoi kitang yai thare har kanda akoi na kharif ki khuyong na gi bodu akoi rabi da boina pilesi haidana akoi na Rabigi leiriba all together akoi na ngasi yentokadori basi maize da 9.8 MT ama aduga akoi gi lentil da 56.25 MT aduga akoi gi masa da 62.05 MT aduga lalana akoi gi Philpi da MT 19.84 MTC akoi tuan ba akoi DO singsina survey torba aduga iban DC gauta ki akoi report orba matungda pansi darka legani haiduna khallaba matungda तौरमने अखोई कमिश्नर अमदे अखोई म्याम न तानरे हर कांदा कोइना रिवाइज तौगिना बहाइजबो मतमदा अखोई रिवाइज कनो सी आरकेबी वागी ओइरो पीएमकेएस वागी ओइरो एवरी लेरिबा अखोई गनो स्कीम जिंगसिगी पैसा हेंगत पुलिक पसिमा अखोई लै मणिपुर गी ओइना नतना इंडिया गी ओइना लाइबो फबगी मनुंदा अखोई मणिपुर सु यावे हाबसी माई म्यामदा